Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruiba pau Explore Manipur update tagila kujarke MLA singi yum thugaibagi maralda Meeoi taret amagasu police na fagatkhre hojik faubada punna Meeoi 32 police na fagatkhre Manipur da lalhauba sariba Myanmar macha sing India gi leimai dagi mapung fana tawthokhinaba center ka punna thabak tawminari CM Manipur da lalhauba sariba Myanmar macha sing India gi leimai dagi mapung fana tawthokhinaba center ka punna thabak tawminari haina Manipur gi chief minister Nongthumam Birena phongdokre Wafam masing asi Imphal gi Raj Bhavan da pangthokpa Justice T Krishna Kumar bu Manipur High Court ki Chief Justice oina wasak lawbagi tharomga mari leinana mahakna phongdokhibani wasak lawbagi tharom loiraba matungda Manipur gi hojik oiriba phibam asiga mari leinana paummisingna hangba wahangi paukhum piraduna mahakna hai Angang yauna micham Tare Kuki terrorising na hatkiba adu da pendraba miyam amadi CSO kharana makhoi gi khongjang niyom chumna chathaba yawki adubu mifata kharana miyam gi khongjang adubu aranba mawngda lamjingdaba sunatte numit adu da haurakhiba miyam gi iho adu da MLA amasung minister kharagi yumdagi sana huran khiba kaida thamba fau pukhiba kangthol thudek lamba amadi minister amagi leikhidaba Apokpa mapagi photo fauba mai tharamki masibu miyamgi khongjang oigadoribra haibasi isa isa na khantha haningi haiki nauna haurakhiba miyamgi iho aduda law and order ngakpada mateng oinaba tangai fadana internet thingmani ngasigi chawkhalaba malem asida internet na achauba thaudang lauri haibasi mahak su khangi adubo handaki iho aduda MLA amasung minister kharagi yumai thabada Meeoi kharana live thagalakpana chingba kaya tawraki asiguma thawong asina irang sagatpada hengna mateng pangsindaba natte Maram aduna siguma kaya asi yenglaga internet thingbai khongthang asi lokhatpani micham taru hat ki badugi matangda lengang na kari khongthang lokhatlabagi haina paumi singna hangba wahangi paukhumda chief minister na hai thaudo adu thokpa numit adudagi operation chathaduna chenari basing phanaba akanba mawongda honari loinana thaudo asigi matangda NIA na case pairabasu state government tumina leite haiki Jiribamgi thaudokta leikidraba thawai yawdraba hakchang mapan ngasi leirol chalagani Jiribam da thokiba tongan ba thodok sing da leikidraba Meeoi mapan gi thawai yawdraba hakchang Silchar Medical College ki milal sangdagi purakna Jiribam gi ningsil khulda leirol chanaba tharang tawkhre Silchar Medical College tagi leikidraba singi hakchang loba lakhiba adu da lambi da leiramba miyamna We want justice haiba kholau kaya sulauki ngasi aroiba mathau mangam pangthongnaba tharang tawriba asigi matangda Jury United Committee JUC ki chairman Mutum Maipaksana mangang na hai Jiribam district ki DC yauna lengang amasung JC gi marakta wari sanaduna yanaba ama purakpadagi Leikidraba singi hakchang asi lauduna aroiba mathau mangam pangthongnaba sem sabani thani pan khakta ngariba angang ama yauna micham taru hatkiba adu chenariba khudingmak center amasung state lengang na faduna logi matungina chairak pibiu amaromda mahairoi ama nongmaina kaptuna hatpada chenariba police personnel adugi chairak pibiu haiki Kuki MLA taraga khusamnana chaminarba Kuki Lamhenbasing aina yadaba organization haina lauthokadabani boboi Chahi ani farakadoraba wathok asida nungaitaba thodok kaya thokre adubo handak numit kharani gi mamangda nupi angang taruk sina fangkiba adu khwaidagi nungaitabagi thodok ama oina mipum khudimaki thamoida leire aduna Kuki jo MLA tara asiga khusamnana chatminariba organization sing asi aina yadaba organization ni haiduna khudakta lauthokadabani haina co-convener Folks Working Committee gi thaupuriba boboi Khorimayumna phongdokre wafam asing asi Folks ki lamjing makhada nambola da Local Club Maira Paibi amadi Working Committee amadi Maira Paibi singna chathakiba wakan mifam da saruk yaraduna boboi Khorimayumna phongdokhibani mahangna makhata na hai Kuki jo MLA tara asina Kuki Lamhenbasingi yanglen saru oire haibasi praman pidrabasu yare miyamna phongna khangnare Manipur da afaspa thamnakpadagi lamdam asigi miyam da afaspa gi chaibi chaitheng asi tampaki praja singna mayokna du da lakre afaspa gi marumda lamdam asida thoaningdaba thodok kaya thoktuna Meeoi kaya gi punsi khangu thakta pikhamnakre Manipur dagi afaspa lauthoknaba Sarmilana chahi kaya chara henbagi khongjang changsin khibagi thodok laikre asigumba tamthiraba ek asi lamdam asidagi athuba matamda lauthokadabani haiki mahangna makhata na phongdokhibada su chanariba Kuki Lamhenbasing su gi matam loire amadi extension tawre haibasu asengba mata khangandana leiri aduga su gi marumda miyamda awaba kaya pire haibasi Bharat lengakta mayek sengna khangalasi Manipur da NRC ngasi fawba chana handana Bharat lengakna thamba haibasi lamdam sigi yellow furup singda achauba safu ama piba NRC chatna hanba haibasi maikai kayadagi ngasi fawba lengaki mathakta lauduna laklibadi NRC chatna ba tarabadi Manipur da changsilakhiba immigrant illegal sing masak khangdoktuna lamdam sigi yellow furup singi damak nungai yaifana leiba ngamgadabani haiki Pak sana operation chatharagani CM irang ase dialogue khaktana lotion mangamgani Biren
Kanglu Furuf Naidana Kulai Paiba Militensing Matakta Paksan Operation Jataba Horagani Hina Chief Minister Nongtuman Birena Fongdo Kray. News 18 Kanana Lauba interview Amada Chief Minister and Birena Mataki Wafamasi Fongdola Dunamang Hai. Hausi Oriba Manipuri Piba Masilaxin Nabahona Bada Center Amasung State Animakna Militensing Matakta Kanglu Furuf Naidana Mass Operation Amachatabagi Tangai Fadaba Lady. State Asida Hanana Central Force ki Personal Mayam Amatazilak Tuna Lady Aduga Makata na Hausi Sutazilagli Hina Fongdola Duna Manpower Wat Padagi Taubang Amlamdaba Tabak Kaya Ama Paikat Pangamlagani Haibagi Tazaba Sumang na Tamki. Thokliba irang asi dialogue khaktana lusin bangamgani loinana Yenglo Meeoi na taliba NRC chatna hanbanam tung koiba warisin oigani haiki. Handak jiribamda angang macha ahum nupi ahum tamthi na hatkiba thodok adu thiganaba NIA na case lawhat crime asida chenaba Meeoi sing athubada faduna maralgi matungina hakpasairak fanganba ngamgani haibagi thazaba sufongdoki. Congress luching mamadi hanagi Home Minister P. Chidambaram na handak ta fongdoki ba wafam ama rek tawraduna Chief Minister da hai Chidambaram gi wafam asilaiwak thibani mahak na UPA lengak matamda atopa laibak singnagi illegal immigrant sing pusilakhibani illegal immigrant sing pusilakhiba asiga iloina na immigrant sing asina pakson na popi thabagi thabak chathaba horakhibani haina sufongdoki. Manipuri lairaba indigenous community sing na NRC state asida mapung fana chotna hanaba sawgali amadi makhoina dialogue ki khuthangda ing chikpa amadi tangdu laitaba fibam purak pamli. Thadaw amasung Marfurup ki Meeoi sing na mahak pu sawgali hairaduna matam kharagi mamangda Guwahati da pangthokiba thadaw convention da mahak masamakta momento ama khudo taraki amadi lengang na changseliba war on drugs campaign amasung NRC chatna hannaba honariba sida sawat khibani haina Chief Minister na fongdoki.